State asigi agriculture products singbu commercialize tawba changi jum cultivation yauna chingi lamsing da chathariba agricultural practice sing asi natural farming ni haina lauthokpa ngamba taragadi lamdam asigi lawmi singi income asi triple oiba ngamgani haina ICR Regional Center for Northeast Hill Region Umyam agi principal scientist Dr. S. Basantana Fongdokre wafamasi celebration of successful farmer haiba theme da ICR Manipur Center amadi ICR KVK Chandel Chorchanpur Imphal West Tamenglong amadi Ukrul na Sinduna Lamphelpat laiba ICR Manipur Center da pangthokiba farmers midcome exhibition da Fongdokibane thauramadu da principal scientist asina makha taraduna state asi chada humfudi agricultural sector gi mapal tangle sector asi chaukhatpa matamda lamdam asi chaukhatpa state ama oibangam gadawribane maramaduna sector asibo commercialize tawbaga loinana state asida chunaba amadi hena innovative oiba idea kaya pusilakpa changi loinana traditional agricultural practice thadokpa matam oire haike coaching the thare po me abji natural farming condition ngata ne ba koina zoom kain tawri je ko natural farming ne ba ana zoom mu je koi natural farming ai lauthok tar di koi manipur ki farmer ki income je koi doubling oib je ki triple the lakh ne ba aduna mayam da farmer mayam da hygienic badi akoi ki agriculture department adagi ICR ade central agriculture university mo mayam je pulla kanda ade even farmer da group sem ba farmer je punan mam da ka oib pulla kanda akoi ki ano no ba idea bangilam da tori mayam koi manipur ki chana ba si tawra kanda koi agriculture ji da koi ki commercialize oib ge dum ba we am la ga di koi manipur ji jinjak tami pan tang dum lam mo ine Thauramadu the Sarukya Akibar Agriculture Department ki Director Peter Salamna Farmers Midcome Exhibition asidagi lamdam asida lairiba lawmi singi amadi state asigi agricultural sector da lairiba potential khangbangami department asigi maikai dege ICR KVK amadi kauga punna khutsamnaduna field da khut kumtharaga lawmi singi awat apa amade khudong chadaba sing kokhanaba hotnari haike thauramadu mari lainana mai paklaba lawmi singbo sakhangbaga loinana agricultural input kayasu yenthokhi farmers midcome exhibition aduda lawmi chamaga tarani thoina sarukyake leading farmers मैम product मैम display तौरी मसी हकथेंगना अखोई farmers मैम ना करी तौरीगे हाबदो अखोई हकथेंगना मोय उनरगा अखोइना फंगबंगमी मोयदि आइडिया फंगबंगमी अदुगा करी अवाना पाले हाबदो अखोइना फजना शेयर तौबंगमी स्टेट गवर्नमेंट गी ओइनादि डिपार्टमेंट गी ओइनासु अदुदगी केपीके गी ओइनासु अखोइगी ऑफिशियल्स मैम लोइनमक मतम अयाम्बा फील्ड कुमगा farmers मैम गा लोइनरगा अखोइगी एग्रीकल्चर मतांगदा नैनाबा farmers मैम गी अवादा पा करी लै अनबा अदुगा मोयरोमदगिसु फीडबैक लौरगा अवादा पा करी कै लैके हाबतानर मतुंगदा अखोइगी डिपार्टमेंट farmers मैम का पुन्ना चमिना नव होनजरी agriculture gi ano technology मैम different kinds of kind da agriculture da the horticulture gi da the dairying the fishery yauna aduga akhoi gi product development yauna asiguma मैम se punna akhoi sei da anoba farmers hai tare anoba farmers sing akhoi invite tawriba sing sei da akhoi awareness ama akhoi pijabani sigi program sigi through da program sigi manung da akhoi successful oriba farmers khara akhoi kaujai hairiba farmers sing duna moigi experience akhoi thengnarakpa adego akhoi mai pakpagi briefly moi share togani